ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯑꯦ.ꯀꯦ. ꯃꯤꯁ꯭ꯔꯥꯅ ꯍꯦꯕ꯭ꯔꯣꯟꯗ ꯑꯥꯏ.ꯑꯦꯝꯒꯤ ꯂꯨꯆꯤꯡꯕ ꯃꯣꯏꯚꯥ ꯎꯅꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯇꯣꯏꯅ ꯁꯤꯟꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯊꯤꯟꯊꯒꯅꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1938ꯇꯒꯤ ꯆꯠꯊꯔꯛꯂꯤꯕ ꯏꯟꯗꯣ-ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯦ.ꯀꯦ. ꯃꯤꯁ꯭ꯔꯥꯅ ꯉꯔꯥꯡ ꯗꯤꯃꯥꯄꯨꯔꯗ ꯊꯨꯏꯉꯥꯂꯦꯟ ꯃꯣꯏꯚꯥ ꯌꯥꯎꯅ ꯑꯦꯟ.ꯑꯦꯟ.ꯁꯤ.ꯑꯦꯟ ꯑꯥꯏ.ꯑꯦꯝꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯎꯅꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ ꯗꯤꯃꯥꯄꯨꯔꯗ ꯑꯦꯟ.ꯑꯦꯟ.ꯁꯤ.ꯑꯦꯟ ꯑꯥꯏ.ꯑꯦꯝꯒꯤ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯑꯦ.ꯀꯦ. ꯃꯤꯁ꯭ꯔꯥꯒ ꯂꯣꯏꯅꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯟ.ꯑꯦꯟ.ꯁꯤ.ꯑꯦꯟ ꯑꯥꯏ.ꯑꯦꯝꯒꯤ ꯃꯥꯏꯀꯩꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯦꯇꯣꯀꯤꯂꯣꯟꯁꯔ ꯊꯨꯏꯉꯥꯂꯦꯟ ꯃꯣꯏꯚꯥ, ꯑꯥꯔꯃꯤ ꯆꯤꯐ ꯑꯦꯟꯊꯣꯅꯤ ꯁꯤꯝꯔꯦ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯣꯃꯦꯠ ꯋꯥꯡꯅꯥꯎ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯨꯆꯤꯡꯕ ꯈꯔ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯀꯔꯤ ꯋꯥꯐꯝ ꯈꯟꯅꯈꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯍꯣꯡꯂꯛꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯅꯥꯔꯤꯑꯣ ꯑꯃꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯅꯆꯤꯡꯕ ꯍꯤꯔꯝ ꯈꯔꯗ ꯀꯨꯞꯅ ꯋꯥ ꯈꯟꯅꯈꯤ ꯍꯥꯏꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯂꯣꯏꯕꯒ ꯑꯦ.ꯀꯦ. ꯃꯤꯁ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤꯗꯃꯛ ꯗꯤꯃꯥꯄꯨꯔ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯟꯗꯣ-ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2015ꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯄꯤꯅꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2017ꯒꯤ ꯑꯣꯛꯇꯣꯕꯔ 19 ꯐꯥꯎꯕꯗ ꯆꯞ ꯆꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯦꯟ.ꯑꯦꯟ.ꯁꯤ.ꯑꯦꯟ ꯑꯥꯏ.ꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯔꯥꯡ ꯑꯁꯤꯒꯨꯝꯕ ꯕꯦꯛ ꯆꯦꯅꯦꯜꯗ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯧꯗꯣꯛ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯥꯒꯥꯂꯦꯟ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯐꯤꯌꯔꯁ ꯀꯝꯃꯤꯇꯤ (ꯄꯤ.ꯑꯦ.ꯁꯤ.)ꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯐꯝꯈꯤꯕ ꯃꯤꯐꯝꯗ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯦ.ꯀꯦ. ꯃꯤꯁ꯭ꯔꯥ ꯁꯤꯟꯗꯣꯛꯅꯕ ꯋꯥꯔꯦꯞꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯒ꯭ꯔꯨꯞ (ꯑꯦꯟ.ꯑꯦꯟ.ꯄꯤ.ꯖꯤ)ꯅ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯊꯝꯂꯛꯂꯤ꯫ ꯑꯦꯟ.ꯑꯦꯟ.ꯄꯤ.ꯖꯤ.ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯒꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯇꯣꯏꯅ ꯁꯤꯟꯗꯣꯛꯄ ꯑꯁꯤꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯊꯤꯟꯊꯍꯟꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯄꯤ.ꯑꯦ.ꯁꯤ.ꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤ ꯅꯥꯒꯥꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯅꯤꯡ ꯍꯜꯍꯟꯕꯒꯤ ꯊꯧꯁꯤꯜꯅꯤ꯫ ꯑꯦꯟ.ꯑꯦꯟ.ꯄꯤ.ꯖꯤ. ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯗꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯌꯥꯎꯔꯛꯇꯨꯅ ꯍꯤꯔꯝ ꯈꯔꯗ ꯌꯥꯅ ꯆꯦꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀꯨꯝꯖꯥ 2017ꯒꯤ ꯑꯣꯛꯇꯣꯕꯔ 31ꯗ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯃ ꯑꯃꯨꯛ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗꯤ ꯍꯥꯟꯅꯒꯤ ꯏꯟꯇꯔꯂꯣꯀ꯭ꯌꯨꯇꯔ ꯑꯥꯔ.ꯑꯦꯟ. ꯔꯕꯤꯒ ꯁꯥꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯅ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯃꯉꯝ ꯄꯤꯔꯒ ꯊꯥꯔꯛꯄ ꯃꯤꯑꯣꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦ.ꯀꯦ. ꯃꯤꯁ꯭ꯔꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯁꯦꯟꯇꯔꯅ ꯊꯥꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ 1987ꯒꯤ ꯏꯟꯗꯤꯌꯥ-ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥꯒꯤ ꯂꯨꯞ ꯀꯌꯥꯒ ꯇꯥꯡꯀꯛ 8 ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯀꯨꯝꯖꯥ 2017ꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯦꯟ.ꯑꯦꯟ.ꯁꯤ.ꯑꯦꯟ ꯑꯥꯏ.ꯑꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯈꯥꯏꯕ ꯐ꯭ꯂꯦꯒ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯐꯝꯗ ꯈꯥꯡꯗꯨꯅ ꯂꯩꯈꯤꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯣꯂꯤꯗ ꯋꯦꯁꯠ ꯄ꯭ꯂꯥꯟꯠꯗ ꯐꯠꯇ ꯍꯥꯎꯊꯤ ꯀꯦꯖꯤ 1,000 ꯊꯥꯗꯕꯗ ꯂꯨꯄꯥ 350 ꯂꯧꯔꯦ꯫ ꯑꯃꯣꯠꯄ ꯇꯣꯏꯅ ꯈꯣꯝꯒꯠꯄ ꯉꯝꯂꯛꯇꯕꯅ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥ ꯐꯠꯇ ꯍꯥꯎꯊꯤꯅ ꯊꯜꯂꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔ 18ꯗꯒꯤ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯣꯛꯇꯣꯕꯔ 2 ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁ꯭ꯋꯥꯁ ꯍꯤ ꯁꯦꯕꯥ ꯀꯦꯝꯄꯦꯟ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯠꯊꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯂꯨ-ꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯐꯠꯇ ꯍꯥꯎꯊꯤ ꯄꯩꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ꯫ ꯂꯝꯗꯦꯡꯗ ꯍꯥꯡꯂꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟꯠ ꯑꯁꯤꯗ ꯐꯠꯇ ꯍꯥꯎꯊꯤ ꯊꯥꯗꯕꯗ ꯍꯥꯟꯅꯒꯤ ꯒꯥꯔꯤ ꯂꯣꯗ ꯑꯃꯗ ꯂꯨꯄꯥ 200 ꯈꯛꯇꯃꯛ ꯂꯧꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯟ ꯑꯃꯗ ꯂꯨꯄꯥ 350 ꯂꯧꯈꯤꯕꯗꯒꯤ ꯒꯥꯔꯤ ꯂꯣꯗ ꯑꯃꯗ ꯂꯨꯄꯥ 700ꯇꯒꯤ 1,250 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯊꯤꯅꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯟ.ꯖꯤ.ꯑꯣ.ꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜꯒꯤ ꯃꯐꯝꯁꯤꯡꯗꯒꯤ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯇꯣꯏꯅ ꯈꯣꯝꯒꯠꯄ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯐꯠꯇ ꯍꯥꯎꯊꯤ ꯊꯥꯗꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯍꯦꯟꯒꯠꯄꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯗꯤꯔꯦꯛꯇꯔ ꯁꯔꯗꯥꯔ ꯃꯅꯣꯍꯔ ꯃꯌꯨꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ
ꯍꯧꯔꯒ ꯂꯝꯗꯤꯡꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯐꯠꯇ ꯍꯥꯎꯗꯤ ꯗꯕꯜꯗ ꯇꯟ ꯑꯃ ꯊꯥꯗꯕꯗ ꯂꯨꯄꯥ 350 ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯁꯦꯞꯇꯦꯝꯕꯔ 10ꯗꯒꯤ ꯄꯣꯠ ꯆꯩ ꯊꯥꯕ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯃꯛ ꯂꯧꯕ ꯍꯧꯈꯤ꯫ ꯒꯥꯔꯤ ꯂꯣꯠ ꯑꯃꯃꯝꯗ ꯐꯠꯇ ꯍꯥꯎꯗꯤ ꯇꯟ 2ꯗꯒꯤ 2.5 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯄꯨꯕ ꯃꯔꯝꯅ ꯒꯥꯔꯤ ꯑꯃꯃꯝꯅ ꯂꯨꯄꯥ 700ꯗꯒꯤ 1,950 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯈꯣꯝꯒꯠꯇꯨꯅ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯊꯥꯗꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ NGOꯒꯤ ꯃꯤꯍꯨꯠ ꯈꯔ ꯑꯈꯟꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯀꯨꯝꯖꯥ 2013ꯇꯒꯤ ꯆꯂꯥꯏꯕ ꯍꯧꯈꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯋꯥꯔꯗ 28 ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯁꯤ ꯊꯟꯕ ꯈꯛꯇꯒꯤꯅꯤ꯫ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯅꯣꯡꯃꯗ ꯊꯥꯕ ꯌꯥꯔꯤꯕ ꯐꯠꯇ ꯍꯥꯎꯗꯤꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯃꯦꯇ꯭ꯔꯤꯛ ꯇꯟ 100ꯅꯤ꯫ ꯑꯗꯨꯕꯨ ꯏꯝꯐꯥꯜꯗꯒꯤ ꯐꯠꯇ ꯍꯥꯎꯗꯤ ꯄꯨꯔꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯕ ꯃꯔꯝꯅ ꯆꯥꯡꯆꯠꯇ ꯃꯦꯇ꯭ꯔꯤꯛ ꯇꯟ 110ꯒꯤ ꯆꯥꯡꯗ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯊꯥꯗꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯅꯕꯀꯤꯁꯣꯔꯒꯤꯗ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕꯗ ꯅꯠꯇꯅ JDU ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯑꯣꯏꯅꯥꯝ ꯅꯕꯀꯤꯁꯣꯔꯒꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:45 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ 5 ꯔꯣꯝ ꯀꯥꯞꯁꯤꯜꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯈꯤ ꯑꯃꯁꯨꯡ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯅꯥꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤꯁꯤꯡꯅ ꯊꯝꯂꯝꯕ ꯀꯤꯂꯣꯒ꯭ꯔꯥꯝ 17.5ꯒꯤ IED ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯊꯝꯒ ꯇꯥꯏꯅꯕꯗ ꯂꯩꯕ ꯕꯣꯡꯖꯥꯡ ꯀꯨꯀꯤ ꯈꯨꯜ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯊꯝꯂꯝꯕ KG 19.5ꯒꯤ IED ꯕꯣꯝꯕꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯏꯁꯇꯔꯟ ꯀꯃꯥꯟꯗꯀꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯐꯣꯔꯁ ꯋꯤꯂꯤꯌꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯁꯤꯅ ꯁ꯭ꯅꯥꯏꯄꯔ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯄꯨꯟꯅ KG 19.5 ꯂꯨꯝꯕ IED ꯕꯣꯝ 8 ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯒꯠꯂꯕ ꯕꯣꯝꯕꯁꯤꯡ ꯑꯗꯨ ꯕꯣꯝꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯗꯤꯐ꯭ꯌꯨꯖ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯕꯟꯗ ꯀꯧꯔꯦ꯫ NRFM ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯇꯤꯟꯅꯅꯕ ꯅꯝꯗꯨꯅ ꯈꯨꯌꯦꯛ ꯄꯤꯍꯟꯈꯤꯕ ꯀꯨꯝꯖꯥ 1997ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯕꯟꯗ ꯀꯧꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔ NRFMꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯡꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯅꯥꯖꯥꯎꯕ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯅꯝꯗꯨꯅ ꯇꯤꯟꯍꯟꯈꯤꯕ ꯃꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯉꯁꯤꯁꯨ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯂꯦꯞꯃꯤꯟꯅꯕ ꯆꯪꯏ꯫ ꯑꯁꯤꯒꯨꯝꯕ ꯅꯝꯐꯨꯗ ꯇꯧꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯅ ꯁꯦꯞꯇꯦꯝꯕꯔ 10ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯁꯦꯞꯇꯦꯝꯕꯔ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ NRFMꯅ ꯕꯟꯗ ꯂꯥꯎꯊꯣꯛꯄꯅꯤ꯫ ꯕꯟꯗ ꯑꯁꯤꯗ ꯃꯩ ꯏꯁꯤꯡ ꯑꯅꯥ ꯂꯥꯌꯦꯡ ꯃꯦꯗꯤꯌꯥ ꯅꯠꯇꯅ ꯏꯔꯩꯆꯥꯁꯤꯡꯅ ꯕꯟꯗꯒꯤ ꯋꯥꯍꯟꯊꯣꯛ ꯊꯨꯒꯥꯏꯕꯤꯒꯅꯨ꯫ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯖꯕ ꯆꯠꯅꯔꯣꯜ ꯑꯣꯏꯕꯅ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯑꯗꯨꯃꯛ ꯇꯧꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯂꯨꯝꯅ ꯂꯧꯕꯤꯕꯒ ꯂꯣꯏꯅꯅ ꯏꯔꯩꯆꯥꯁꯤꯡꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯊꯧꯔꯝ ꯐꯥꯎꯕ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯇꯧꯕꯤꯌꯨ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1997ꯒꯤ ꯁꯦꯞꯇꯦꯝꯕꯔ 19ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯕꯨ ꯏꯟꯗꯤꯌꯥꯅ ꯁꯤꯂꯣꯡꯒꯤ ꯔꯥꯖꯕꯥꯔꯤꯗ ꯅꯝꯗꯨꯅ ꯈꯨꯌꯦꯛ ꯄꯤꯍꯟꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯌꯦꯠꯅꯕ ꯌꯥꯎꯗꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯥꯡ-ꯈꯣꯡ ꯆꯥꯏꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏ ꯁꯤꯡꯕ ꯋꯥꯠꯄꯅ ꯑꯋꯥ ꯑꯅꯥ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕꯁꯨ ꯌꯥꯏ ꯊꯨꯒꯥꯏꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒ ꯃꯥꯟꯅꯩ꯫ ꯏꯟꯗꯤꯌꯥ ꯄꯣꯛꯇ꯭ꯔꯤꯉꯩ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕ ꯑꯁꯤ ꯏꯁꯥꯅ ꯌꯥꯅ ꯇꯤꯟꯈꯤꯕ ꯅꯠꯇꯦ꯫ ꯃꯁꯤ ꯈꯪꯅ ꯏꯔꯩꯆꯥꯁꯤꯡꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1962ꯒꯤ ꯏꯟꯗꯣ ꯆꯥꯏꯅꯥ ꯂꯥꯟꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯕꯗꯨ ꯉꯁꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯒꯤ ꯑꯁꯤꯗ ꯐ꯭ꯔꯟꯠ ꯂꯥꯏꯟ ꯑꯃ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯗ ꯈꯨꯠꯅꯦꯛꯀꯤ ꯂꯥꯟ ꯑꯃ ꯊꯣꯛꯍꯟꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯀꯤꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕꯗꯨ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯄꯤꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ NRFMꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
Makha tarakpa pauda Lilongda Club Nimpunipalgi coordinating body semkre. Lilong Tairen Makhongda Leiba Lilong Ifam Laikai Development Club ki office da Lilonggi apunba club Nimpunipalgi President Secretary yauna Phaminaraba matungda Lilong United Clubs LUC coordinating body ama semkre ngasi semkeba coordinating body asiga loinana Lilong amadi AC asigi tainabada leiriba mafamsingda tungkoina thabak tawminanaba hainasu yanaki Lilonggi apunba club Nimpunipalgi jurisdiction manungda Maram chadana mifa mipun tauba thoganingdaba thodok kaya tolokpada amadi lona yadaba anti social element kaya sizinaraga selgi demand tauba aki akhang threat oina tawrakpa yaba haibadi nataba pambai sizinaraga asigumba miyoiba kunaida Kudong thigadaba achat awokta kudong chadaba mayoknagadaba thabaksing club nimpunipal asina konba mafamda tawbiganu hairi apunba coordinating body asina lenghaki authority singa thabak tawminaba amadi development gi matangda concern property oigadaba office construction water supply amadi matam gi matung ina CAC da paikhalakliba thabak thoram singda kupna yengsinba thijinba amadi kanagadaba mawongda thabak tawhanba amadi mai ising lambi thingba revenue relief municipality panchayatna chingba singsu miyeng changba haina yanaki haukiba chahi lisingani kulumdoi May 3 dagi haurakliba chahi amaga tha taret rom suraklaba kanglup anigi thorakleba irang asisu laksinnaba honabada Lilong United Club na mathau taribadi apunba club nimpunipal asina phaminaraba matungda mateng pangnagani Mari lainaba authority na athubada hanagumna ingtapa leibak lamdam ama uraknaba athubada honabiyu haina apel tawrakli Lilong United Club Lilongna apunba coordinating body ama semliba asigi oina matam kharagi oiba ad hoc committee ama semkhre ad hoc committee asigi thau punaba miyoi 15 na saba body amasu semduna convener co-convener coordinator haina khaidoktuna makoibu AC asigi thabak thoramsing tawnaba khanakre khallaba miyoising adudi convener da Sajjad Buya co-convener da Aziz Hussein Nongmei amasung Wazuruddin YM aduga coordinator oina KS Bijoy Rahman ni hainasu makhatari Makatarakpa pawda Delhi gi anokba chief minister oina September 13 da RTC magi cabinet wasak lawragani Chief Minister oina September 13 da wasak lawragadaba RTC na lusingba Delhi cabinet da AAP MLA Mukesh Alwat na anokba member oiragani amsung hanagi minister mari adumak yauragani haina sagolche numita party aduna phongdokre Chief Minister designate RTC amasung mahaki anokba cabinet numit aduda wasak lawgani Pham thadolagadaba Chief Minister Arvind Kejriwal gi Council of Minister da yauramba Gopal Rai Saurabh Garbhaj Kailash Gahlot amasung Imran Hussain adumak anoba cabinet asida laikigani haina Aam Aadmi Party na phongdokre haukiba chahigi February da AAP National Convener gi thajaba mathang khanba sing Manish Siodia amasung Satyadar Jain resign tawkhibagi matungda RTC amasung Bhardwaj Kejriwal cabinet ta hapchinkhibani handak chief minister oina Kejriwal na resign tawkhiba asigi matung mahaki mahut sinba oina AAP na RTC bu khankhibani amasung anoba government adu semnaba claim tawkre Kejriwal na luchingba cabinet aduda RTC na maru oiba portfolio 3 pairami mahakna asuk yamba portfolio asi paikibagi mahaki experience adu Kejriwal gi mahut sinnaba mahakbu lokhatkibagi maramsing adugi manungda yauri Arvind Kejriwal di portfolio amata paikide RTC gi cabinet asida Delhi gi Sultanpur Majaradagi MLA Mukesh Ahalwat anoba amani mahak ahanba oina MLA oirakpani amasung lisingani kunda bot lising nipunipal henduna magi seat adu phangkibani anoba cabinet asi fast track oigani amasung Mukhya Mantri Mahila Samyan Yojana Electric Vehicle Policy 2.0 amasung Dur Step Delivery of Services asinachingba welfare scheme sing amasung panduna leiriba policy singda ayaba piragani governance amasung scheme kayagi employment singi hiram singi matangda casual government ka Delhi Lieutenant Governor aduga muknaba kaya thoki Delhi government ke Council of Minister asi chief minister adu tharaga member taret lei mathang sahigi February da Delhi Assembly mikal pangthokadaba maramna chief minister amasung minister sing adugi matam
ꯊꯣꯏꯅ ꯀꯨꯏꯊꯔꯣꯏꯗꯧꯔꯤ ꯍꯧꯖꯤꯛ 8 ꯁꯨꯕ ꯃꯦꯝꯕꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯀꯗꯕ ꯋꯥꯠꯂꯤ ꯑꯅꯧꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯔꯥꯖꯅꯤꯋꯥꯁꯇ ꯄꯥꯡꯊꯣꯛꯅꯕ ꯌꯥꯏ ꯀꯦꯖꯔꯤꯋꯥꯜꯅ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯐꯤꯚꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯅꯕ ꯌꯥꯏ ꯀꯦꯖꯔꯤꯋꯥꯜꯒꯤ ꯔꯦꯖꯤꯒꯅꯦꯁꯟ ꯑꯗꯨ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯑꯋꯥꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯑꯥꯔꯇꯤꯁꯤꯅ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ